अहानबमक्तदा मयामबु चुमथांग क्रिएटिव चैनल की माइकैदगी तरामना ओक्चरी ngasi mayamgidamakta puduna lakchariba film asigi maming Predestination hariba film asi yengbiriba khwai mayamna yengba matamda khwaidagi hena gyan tadaba kok ngawba film singi manungda amani maram aduna film asibu yengbiriba singda hena marik chumna gyan tanabagidabak film asi mayamgidamakta puduna lakchavani Predestination hariba film asi time travel gi Predestination paradox haibadudha based tauba film ni hairiba paradox asidi mahaki haurakpham amadi loisanpham leite matam chupada loop amada adum ungduna leiba paradox makhal amakhakni loop haibagi arthadi circle amagi mawongda haurakpham amadi loisanpham leitana adum ungduna leibagi thawong adubu loop kawi maram aduna film asibu yengduna gyan tage hairabadi anirak natraga ahumlak yengdrabadi gyan tadaba film amakhakni Predestination hariba film asi 2014 da release taukiba Hollywood movie amani film asi gi rating khara panjarabada IMDb da 7.5 out of 10 Rotten Tomatoes da 84% Metacritic da 69% aduga Google user singna 87% like taukiba film amani film asi All You Zombies haiba Robert A. Heinlein gi novel adudagi lokthokpani film asigi screenplay amadi director na Michael Spadick amasung Peter Spadick ni film asida marui ba saktam langliba singi maming khara panjarabada Jin amasung John gi saktam da Sarah Snook Barkeep ki saktam da Ethan Hawke Mr. Robertson gi saktam da Noah Taylor Agent Miles gi saktam da Christopher Kirby aduga Mr. Miller gi saktam da Christopher Summers film asi explain tawdringai mamangda kariguma wafam kharadang thamjaramge madudi wari asi han batabada kitang boring chubadi yai adubu loishalakpa mikuptadi adom soidana ngakpa phawbigani maram aduna wari asi aduki matik munna tabiu natrabadi kok soidana ngawgani ayakna wari asi lijaba matamda soikiba yawrabasu ngakpinaba haijari adudi mayam pumnamak wari asi liba hawjaraklage film asigi ahanba sinda secret agent amana bom amabu defuse tawnabagi damak lakli hariba nupa asina bom fit tawpham ka adu da changlaktuna bom adubu kanna lokthoknaba honaringai tanja adu da bom adubu fit tawramliba nupa aduna mahak tamna nongmai kapsilaki mahakna su nupa adu da handuna nongmai kapki asumna makhoi ani gi marakta kanna nongmai kapnaki bom defuse tawgadoriba nupa aduna bom adubu lokthораktuna mahaki defuse container aduda hapsinki adubu laibak thibadi container adugi makhum kumjanba nangringaida bom adu pokhairaki defuse tawgadoriba nupa adu bom na panbadagi mamai maina chaknaduna leimaida tharo olaga chaina khangli aduga mahakna kariguma posak amabu kanna lamduna leiri tanja asida masak khangdaba nupa ama tholaktuna posak adubu mangonda piraktuna mateng pangbiki masida pirakliba posak asi atei karisu nate time machine asigi matengna nupa asina bom asibu defuse tawba future dagi lakhibani maram aduna mahak time machine asina amuk mahaki future da amuk hankhre hauji aina haijakriba fasin asi aduki matik maru oi maram aduna tabiri besingna gyan hena tana bagi damak sin asibu matam chupada ningsingduna leibiu ngasai ki mamai maina chakhiba nupa adu mahakna makeup tholakpada surgery tawkhiduna mahaki mamai mamit masa pumba bandage amani yasanduna phamungda hiptuna leiramki mahakna makeup tholakpa matamda mahaki leiramliba phibam maduda aduki matik sauningba phawki maram aduna mahaki manakta leiramliba pochai sing adubu langkhaiduna mahaki asawbadubu khangjaki matang asida Mr. Miller amadi Agent Miles kauba secret agency adugi miyoi ani nupa adugi manakta changlakhi aduga nupa aduda mahakna tawriba thabak adugi reward oina agency adugi board na Blackmore Cross kauba medal ama khusinnakhi hairiba Blackmore Cross kauba medal asi makhoigi secret agency gi board member na piba award ni adubu makhoi anina thinba lakhibani nupa aduda Mr. Miller na hairi makhoigi board tagi athuba matamda order ama thoraklagani Agent Mile na amu hairi nangi aroiba final mission adugi damakta nang rest tawro hairamlaga makhoi ani thoki
तसेंबदी सोक्तुना लैरिबा नुपा असि महाक सेक्रेट एजेंसी असिगी थबक्तगी पोथागदौरबनी तौबतबु महाकना पोथाद्रिगी ममांगदा महाकी तौगदबा फाइनल मिशन अमदी वाली मरम मदुनानी एजेंट माइलना फाइनल मिशन अदुगिदमक्ता रेस्ट लेरो हाइदुना हाइरमलिबादु हौखिबा मतमदा फिजल बोमर कौबा नुपा अमखकना न्यूयॉर्कता बोम कया मथंग मथंग पोखाई हनखिबगी थौदोक्ता मिशन प्रजा कया हातखि हाइरिबा बोम्बर असिना 1975 की मार्चता न्यूयॉर्कता शक्ति लेरबा बोम अमा पोखाई हनखि मदुदा मियोय लिसिंग 13 हेना सिखि सर्जरी तौदुना लेरिबा नुपा असिगी मिशन दी बोम पोखाई खरिबसिंग अदुबु हौख्रबा मतमदा अमुक चत्तुना बोम अदुबु पोखाइबा थिंगलुबनी अदुगा हाइरिबा थबकसिंग असिगी मनुंगदा ख्वाइदगी हेना मरु ओइरिबदी हौजिक हाइजक्रिबा 1975 मार्च की एटेक असिबु पास्ता अमुक चत्तुना बोम पोखाई हनबा थिंगलुबा असिनी मथंगी सिंदा नुपा अदुबु लायंगलिबा डॉक्टर अदुना मंगोंदा येलिबा बैंडेज अदु तपना तपना लौथोरकपा हौरई नुपा अदुगी ममाइदा थांग थाखिबगी अचौबा दाखफम कया लेरी मसा मथंता मिंगजेलदा यंगजबा मतमदा अकीबा अमा फाउजखि अदुगा हाइरई अैगी सक्तम असे अैगी हेक अपोपी इमा फाउनबौ मसक खंगलरोय हाइदुना हाइजखि डॉक्टर अदुना मंगोंदा महाकी मरु ओइबा रिपोर्ट खरा हाइबिरखि नंगी वा ngangbagi vocal cord खरा सोखिबा अदु यामना फगलकले अदुमकपु नंगी हानगी खोंजेल अदुमक्ति ताबा ngamlaroi हाइदुना हाइरखि अदुगा महाकी रिपोर्ट की चे अदुदा महाकी मको अदु सोखिबा मरमना साइकोसिस की खरा अहोंबा लेरे हाइदुना रिपोर्ट अदुदा इरमखि हाइरिबा नुपा असि नाबा पुंफा फखरे अदुमकपु महाकी सक्तम असि सर्जरी तौरबा मतुंगदगिदी महाकी हानगी सक्तम मदुदगिदी पुंहोंग होंखि अतोपा मिसक अमगी सक्तम ओइखि मतांग असिदा नुपा अदु महाकी मिशन अदु चटनबगिदमक सेम सादुना लेरी मतांग असिदा ngसाइगी सेक्रेट एजेंट अनि दु चंगलक्तुना नुपा अदुबु मखोइगी नियोंगी मतुंग इन्ना मखुत जेट अदु थाकलहंदुना वासक हनखि एजेंसी असिगी अइना रूल एंड रेगुलेशन ngakna चचगनी करीगुंबा मिशन पैरामीटर्स असिदगी हेक नाथैदुना चटलबदी खुदक्ता कोर्ट मार्शल तौगनी नत्रगना लिथेन इंजेक्शन काप्सन जदुना हातपगी कन्विक्टेड ताबदु इशाना याजरे हाइदुना वासक हनखि अदुगा सेक्रेट एजेंट अनिदुना महाकी टाइम मशीन की मतम येंगनबा घड़ी नोंगमई अनि अमदी टाइम मशीन अदुबु मंगोंदा खुसिनरखि अदुगा नुपा अदु महाकी मिशन की दमक हौख्रबा पास की मतम 1970 की नवंबर दा चटखि असुमना महाक हौख्रबा पास की मतम 1970 नवंबर दा बार अमगी मफमदा लाखि ngसाइगे एहांगना पंजख्रिबा नुपा अदुगी ममिंग बार केफ हाइना कौई महाक बार अमदा दुकान फमदुना महाकी मिशन अदुगी दमक्ता ngaiduna लेरी मतंगदुदा महाकी बार अदुदा जोन कौबा नुपा अमा यू थकपा चंगलखि अदुगा बार केपना महाकी दमक्ता यू ग्लास अमा हाइबिखि मतंग अदुदा जोनना बोतल अदु पुन थमलमलो हाइदुना ओइना हाइरखि बार अदुदा खिल्लिबा टीवी अदुदा फिजल बोमर की मतंगदा कन्ना नैनबगी इंटरव्यू अमा लाक्ली पाव अदुदा न्यूयॉर्कता मंगारक सुबा बोम पोखाइख्रे मरम अदुना फिजल बोम्बर बु थिंगनबगी दमक 24 आवर सिक्योरिटी टाइट अप तौरे हाइदुना पाव अदुदा कन्ना नैनरी जोन अमदी बार केप अदु फिजल बोम्बरना बोम पोखाइ हंदुना मी हातखिबसिंग अदुगी मतंगदा वारी सानदुना लेरी अदुगा जोन हाइरई फिजल बोम्बर हाइरिबा नुपा असि अदुगी मतिक यामना चौखत्तबा नुपा अमनी हाइदुना हाइरखि मखोय अनि ngaiha wari sanaraba matungda जोनना बारकिपता महाकी पुंसी वारी लिरखि मदुदा बारकिपना जोनी वारी अदु बुतानिंग दबगी मवोंग उलखि मतंग अदुदा जोनना अयाग असि पिकनिंगाइदा नुपी मचानी हाइदुना हाइरखि महाकी अहानबा वाहै अदुदा बारकिप अदु ngakhi अदुगा महाक वारी अदुदा इंटरेस्ट ओरपदगी नंगी वारी अदु मखा लिरकलो हाइदुना हाइरखि जोनना वारी मखा लिबा होरखि अयाग असि 13 सेप्टेम्बर 1945 दा मसक खंगदबा नुपा अमखकना क्लिफलैंड ऑर्फन होम अमगी थोंजिनदा तुमिनना थमजिलमखि अदुगा नुपा अदुना ऑर्फन होम अदुदा अंगांग अमा लेहौरबनी हाइदुना फोनदा पाव पिरखि अयहाकना पिकलिंगै मतमदा नोंमता अई नाखिदे हॉस्पिटल हाइबदु अई मसक खंगलखिदे अदुगा अयहाकी मिंग जिन कौई अइना पुंकक चावरक्लबा मतमदा नोंमा अखोई कैंपस की वालदगी मपान की सोरक मपाल अमदा ममा अमना मचाबु आइसक्रीम लेबीबा उबदुदा अइसु सानिंगमनखिदुना मपाल थोखि अइना लंबी अदु क्रॉस तौगे तौबा मतमदा कार अमा खंथौ थौजिलक्तुना
ꯑꯩꯉꯣꯟꯗ ꯊꯣꯝꯒꯦ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯆꯩꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯅꯨꯄꯥꯗꯨꯒꯤ ꯀꯥꯔ ꯑꯗꯨꯒꯤ ꯂꯥꯏꯠ ꯑꯗꯨ ꯀꯤꯟꯅ ꯊꯤꯟꯗꯨꯅ ꯊꯨꯒꯥꯏꯈꯤ ꯃꯗꯨꯗꯒꯤ ꯃꯄꯥꯟꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯃꯗꯤ ꯀꯥꯔ ꯊꯧꯔꯛꯂꯤꯕ ꯑꯍꯜ ꯑꯗꯨ ꯑꯩꯒꯤ ꯃꯇꯧꯗꯨꯗ ꯄꯨꯡꯉꯛ-ꯉꯛꯈꯤ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯔꯤꯕ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯒꯤ ꯃꯦꯗꯥꯝ ꯑꯗꯨꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯨꯁꯤꯟꯈꯤ ꯑꯁꯨꯝꯅ ꯖꯣꯟ ꯑꯗꯨꯅ ꯕꯥꯔꯀꯤꯞꯇ ꯋꯥꯔꯤ ꯃꯊꯪ ꯂꯤꯔꯛꯈꯤ ꯇꯁꯦꯡꯕꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯂꯥꯏꯠ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯟꯕꯗ ꯅꯨꯡꯖꯦꯟ ꯀꯥꯏꯈꯤꯕ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯀꯣꯛ ꯉꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯃꯇ ꯄꯟꯖꯔꯝꯒꯦ ꯃꯗꯨꯗꯤ ꯖꯣꯟ ꯑꯁꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯖꯤꯟ ꯀꯧꯈꯤ ꯅꯣꯡꯃ ꯂꯨꯁꯤ ꯀꯧꯕꯤ ꯖꯤꯟꯗꯒꯤꯗꯤ ꯈꯔ ꯍꯦꯟꯅ ꯄꯨꯡꯀꯛ ꯆꯥꯎꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯖꯤꯟꯕꯨ ꯐꯨꯈꯤ ꯑꯗꯨꯒ ꯃꯃꯤꯠ ꯃꯔꯤ ꯄꯥꯟꯕ ꯍꯥꯏꯅꯁꯨ ꯂꯛꯅꯕꯤꯈꯤ ꯖꯤꯟ ꯑꯗꯨ ꯃꯃꯤꯠ ꯁꯣꯛꯄꯗꯒꯤ ꯑꯅꯣꯞ ꯎꯞꯄꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯅꯣꯞ ꯎꯞꯄꯗꯒꯤ ꯃꯃꯤꯠ ꯃꯔꯤ ꯄꯥꯟꯕꯤ ꯍꯥꯏꯗꯨꯅ ꯂꯛꯅꯕꯤꯔꯤꯕꯅꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯗꯨꯅ ꯂꯨꯁꯤꯅ ꯂꯛꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯂꯨꯁꯤ ꯑꯗꯨꯕꯨ ꯀꯤꯟꯅ ꯊꯤꯟꯈꯤ ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯁ꯭ꯀꯨꯜꯗ ꯖꯤꯟꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯈꯟꯅꯕ ꯍꯧꯔꯛꯄꯗꯒꯤ ꯖꯤꯟꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯐꯨꯈꯤ ꯖꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯍꯥꯛ ꯃꯃꯥ ꯄꯣꯛꯅꯨꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯐꯤꯖꯤꯀꯦꯜꯂꯤ ꯑꯃꯗꯤ ꯃꯦꯟꯇꯦꯜꯂꯤ ꯀꯜꯂꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯗꯔꯛꯂꯤꯕ ꯑꯗꯣ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯃꯅ ꯕ꯭ꯂꯦꯛꯕꯣꯔꯗꯇ ꯑꯪꯀꯒꯤ ꯀ꯭ꯂꯥꯁ ꯇꯥꯛꯇꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯖꯤꯟ ꯑꯗꯨꯗꯤ ꯊꯧꯁꯥꯗꯅ ꯃꯤ ꯐꯨꯅꯕꯒꯤ ꯑꯣꯏꯅ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯇꯨꯅ ꯂꯩꯔꯤ ꯑꯣꯖꯥ ꯑꯗꯨꯅ ꯖꯤꯟꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗꯒꯤ ꯆꯩꯔꯛꯈꯤ ꯑꯗꯨꯕꯨ ꯖꯤꯟꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯅ ꯕ꯭ꯂꯦꯛꯕꯣꯔꯗꯇ ꯏꯔꯤꯕ ꯀꯣꯏꯁꯟ ꯑꯗꯨꯒꯤ ꯑꯟꯁꯔ ꯑꯗꯨ ꯈꯨꯗꯛꯇ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ IQ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨ ꯄꯨꯡꯉꯛ-ꯉꯛꯈꯤ ꯇꯁꯦꯡꯕꯗꯤ ꯖꯤꯟ ꯑꯁꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ ꯑꯃꯗꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞꯄꯔ ꯑꯃꯁꯨ ꯑꯣꯏꯔꯛꯈꯤ ꯑꯁꯨꯝ ꯆꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯐꯥꯎꯔꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯌꯥꯝꯗꯒꯤ ꯇꯣꯞ-ꯇꯣꯞꯅ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈꯤ ꯖꯤꯟꯒꯤ ꯍꯩꯁꯤꯡꯕ ꯇꯦꯂꯦꯟꯠ IQ ꯑꯗꯨꯗ ꯃꯤꯁꯇꯔ ꯔꯣꯕꯥꯔꯠꯁꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯉꯥꯡꯅꯔꯒ ꯖꯤꯟꯕꯨ ꯁ꯭ꯄꯦꯁꯀꯣꯞ ꯑꯃꯗ ꯄꯨꯁꯤꯟꯕꯤꯈꯤ ꯔꯣꯕꯥꯔꯠꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯖꯤꯟꯕꯨ ꯄꯨꯁꯤꯟꯈꯤꯕꯒꯤ ꯃꯔꯝꯗꯤ ꯁ꯭ꯄꯦꯁ ꯇ꯭ꯔꯦꯚꯦꯜ ꯑꯃꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ ꯑꯃ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯦꯊ꯭ꯁ ꯁꯥꯏꯟꯁꯀꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯒꯗꯕꯅꯤ ꯂꯣꯏꯅꯅ ꯐꯤꯖꯤꯀꯦꯜꯂꯤ ꯌꯥꯝꯅ ꯀꯟꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯁꯤ ꯖꯤꯟꯗ ꯂꯣꯏꯅꯃꯛ ꯆꯦꯟꯕ ꯃꯔꯝꯅ ꯖꯤꯟꯕꯨ ꯁ꯭ꯄꯦꯁ ꯀ꯭ꯔꯣꯞ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡꯅ ꯖꯤꯟꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯃꯇꯝꯗ ꯄꯥꯁ ꯇꯧꯔꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯁꯦꯂꯦꯛꯁꯟ ꯇꯧꯈꯤ ꯐꯤꯖꯤꯀꯦꯜ ꯇ꯭ꯔꯦꯅꯤꯡ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤ इहेन हेना मयामना तौबा ngamdaba चांग अदुदगी हेंथोक पाथोकना तौबा ngamखि मरम अदुना नुपी मचा मयाम अदुना जिनबु मतम पुनमक्ता नुंगसिखिदे स्पेस ट्रेवल की दमक्ता इंडुलेंसु यामना मथौ ताखि मरम अदुना इंडुलेंस टेस्टा नुपी मचा सिंग अदुसु महाक महाकना ngamjaba थाकता अदुकी मतिक थवाई यावना स्ट्रगल तौखि अदुबु फना कुइना चेलमलबगी मतुंगदा नुपी मचा सिंग लोइनमक चेनबा ngamlakte अदुबु जिन हारिबा नुपी मचा अदुदी पुंग अनि हेला फावबा मथंदा चेंदुना अदुम लैखि असुमना मखोइगी ट्रेनिंग दा टेस्ट मथंग मथंग तौरखि रिटर्न टेस्ट सु नुपी मचा मयाम अमा फेल ओइनखि अदुबु जिनदी अदुकी मतिक मार्क वांगना फंगी अदुदगी मथंग मथंग IQ टेस्ट न चिंगबा तौखि टेस्ट तौबा मतमदा रोबास्टन हारिबा नुपा अदुना मतम पुनमक्ता यंगसिनदुना लैखि अदुना जिन तौरिबा महाकी मटिक मगुल लैबा थौना फबा दुबुदी मिस्टर रोबास्टन मयक सेंगना खंगलमी नोंगमा मखोइगी ट्रेनिंग तौरिबा नुपी मचा सिंग मरक अदुदगी थौना फबी नुपी अमगा जिनगा फुनखि मखोइ अनि याम कन्न फुनखि अदुबु जिनना नुपी मचा अदुबु फुदबा हौरखि मतंग अदुदा मखोइ ट्रेनिंग यंगजलिबा सिक्योरिटी सिंग अदुना खामथोखि ट्रेनिंग तौरिबा नुपी मचा सिंग अदुगी फिजिकल एग्जामिनेशन टेस्ट लोइखि अदुबु यामना ngakpa amana जिन हारिबा नुपी मचा असिगी फिजिकल एग्जामिनेशन टेस्टा अंगकपा थौदो अमा थेंगनखि हारिबा रिपोर्ट अदु टेस्ट तौरिबा डॉक्टर अदुना रोबास्टन दा उतखि
ꯖꯤꯟꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯖꯤꯟ ꯃꯁꯥꯗꯗꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯅꯤ ꯍꯥꯏꯕ ꯈꯪꯍꯟꯈꯤꯗꯦ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯐꯨꯅꯔꯨꯕꯗꯨꯒꯤ ꯃꯔꯝꯅꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯈꯟꯖꯈꯤ꯫ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯖꯤꯟꯅ ꯔꯣꯕꯥꯁꯇꯟꯗ ꯍꯥꯏꯈꯤ, "ꯑꯩꯅ ꯐꯨꯅꯒꯦ ꯍꯥꯏꯗꯨꯅ ꯐꯨꯅꯈꯤꯕ ꯅꯠꯇꯦ, ꯑꯩꯒꯤ ꯏꯁꯥ ꯗꯤꯐꯦꯟꯁ ꯇꯧꯖꯅꯕꯒꯤꯗꯃꯛ ꯐꯨꯅꯈꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯣꯕꯥꯁꯇꯟꯅ ꯖꯤꯟꯗ ꯍꯥꯏꯈꯤ, "ꯃꯍꯥꯛꯅ ꯕꯣꯔꯗ ꯆꯠꯇꯨꯅ ꯑꯄꯤꯜ ꯇꯧꯒꯅꯤ, ꯃꯁꯤꯒꯤ ꯊꯕꯛꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ, ꯅꯪꯒꯤꯗꯃꯛꯇ ꯐꯅꯕ ꯑꯃꯗꯤ ꯁꯤꯜꯂꯛꯀꯦ" ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯗꯨꯅ ꯖꯤꯟꯗ ꯍꯥꯏꯈꯤ꯫ ꯖꯤꯟꯅ ꯔꯣꯕꯥꯁꯇꯟꯒꯤ ꯋꯥꯁꯛ ꯑꯗꯨꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯃꯍꯥꯛ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯋꯥꯏꯁꯤꯠꯂꯝ ꯁꯦꯡꯕ ꯌꯥꯎꯗꯨꯅ ꯊꯕꯛ ꯁꯨꯈꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛ ꯏꯃꯨꯡꯗꯨꯒꯤ ꯋꯥꯏꯁꯤꯠꯂꯝ ꯁꯦꯡꯕ ꯇꯧꯈꯤ, ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯃꯦꯒꯥꯖꯤꯟ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯦꯒꯥꯖꯤꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯟꯁꯄꯥꯌꯔ ꯑꯣꯏꯈꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ ꯑꯗꯨ ꯂꯣꯏꯕꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯃꯒ ꯖꯤꯟꯒ ꯊꯦꯡꯖꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯤꯟꯒ ꯊꯦꯡꯖꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯎꯠꯇꯦ, ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯖꯤꯟꯕꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛꯄꯨ ꯀꯅꯥꯝꯇꯅ ꯂꯨꯅ ꯇꯧꯕꯤꯕ ꯍꯥꯏꯕꯗꯨ ꯂꯩꯇꯕꯅꯤꯅ ꯖꯤꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯖꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯖꯣꯟ ꯑꯃꯗꯤ ꯕꯥꯔꯀꯤꯞ ꯑꯗꯨ ꯉꯁꯥꯏꯒꯤ ꯍꯥꯟꯅꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯖꯣꯟꯅ ꯕꯥꯔꯀꯤꯞꯇ ꯍꯥꯏꯔꯛꯏ, ꯃꯥꯒ ꯊꯦꯡꯖꯤꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯐꯖꯩ, ꯌꯥꯝꯁꯨ ꯏꯅꯥꯛ ꯈꯨꯜꯂꯤ, ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯧꯖꯥꯜꯁꯨ ꯍꯩꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇ $100 ꯑꯃꯁꯨ ꯌꯥꯎꯔꯝꯈꯤ, ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯅ ꯇꯝꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯦꯌꯔ ꯂꯧꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯕꯥꯔꯀꯤꯞ ꯑꯗꯨꯗ ꯖꯣꯟꯅ ꯇꯝꯈꯤ꯫ ꯖꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ, ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯈꯤ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯕꯦꯟꯆ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯃꯉꯣꯟꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ, ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯎꯅꯔꯨꯒꯦ" ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃ ꯔꯣꯕꯥꯁꯇꯟ ꯑꯗꯨ ꯖꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯤꯇꯤꯖꯦꯟꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯔꯣꯠꯄ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯒꯅꯤ, ꯃꯗꯨꯗ ꯅꯪ ꯊꯕꯛ ꯇꯧꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯇꯧꯕꯇꯕꯨ ꯁ꯭ꯄꯦꯁ ꯀ꯭ꯔꯣꯞꯀꯤ ꯃꯇꯥꯡꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯖꯤꯟꯅ ꯃꯍꯥꯛ ꯄꯥꯝꯃꯤ, ꯀꯔꯝꯕ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯔꯣꯕꯥꯁꯇꯟꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨ ꯃꯆꯥ, ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯐꯦꯃꯤꯂꯤꯁ ꯂꯩꯇꯕ ꯃꯤꯁꯛ ꯑꯗꯨ ꯈꯛꯇꯗ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯗꯨ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯂꯩꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯔꯣꯕꯥꯁꯇꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯖꯤꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯑꯗꯨ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯕꯥꯔꯀꯤꯞꯅ ꯖꯣꯟꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯊꯠꯂꯗꯨꯅ ꯍꯪꯂꯛꯈꯤ, "ꯅꯪ ꯃꯇꯝꯗꯨꯗ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯖꯣꯟꯅ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯗꯨ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯈꯪꯂꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯉꯥꯡ ꯎꯅꯅꯕꯒꯤꯗꯃꯛ ꯄꯨꯈꯠꯂꯛꯈꯤ, ꯑꯗꯨꯒ ꯃꯆꯥ ꯑꯃ ꯐꯪꯖꯈꯤ꯫ ꯑꯩꯕꯨ ꯑꯉꯥꯡ ꯎꯅꯕꯤꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯑꯉꯥꯡ ꯑꯗꯨ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔꯅ "ꯑꯉꯥꯡꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ, ꯌꯥꯝꯅ ꯐꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯄꯤꯔꯥ ꯅꯨꯄꯥꯔꯥꯅ ꯍꯪꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ "ꯅꯨꯄꯤ ꯃꯆꯥꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, "ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯑꯃ ꯑꯃꯨꯛ ꯇꯧꯕ ꯃꯊꯧ ꯇꯥꯔꯅꯤ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯖꯤꯟꯗ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯑꯉꯥꯡ ꯂꯧꯊꯣꯛꯅꯕ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯁꯦꯛꯁ ꯑꯣꯔꯒꯥꯟ ꯑꯁꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯅꯤꯃꯛꯀꯤ ꯌꯥꯎꯔꯝꯃꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ "ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯁꯦꯛꯁ ꯑꯣꯔꯒꯥꯟ ꯑꯗꯨꯗꯤ ꯏ ꯊꯣꯛꯃꯟꯈꯤꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯔꯒꯥꯟ ꯑꯗꯨ ꯂꯧꯊꯣꯛꯈꯤ, ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯅꯪꯒꯤ ꯑꯣꯔꯒꯥꯟ ꯑꯁꯤ ꯅꯨꯄꯥꯒꯤ ꯁꯦꯛꯁ ꯑꯣꯔꯒꯥꯟ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯗꯣꯛꯇꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯤꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯄ ꯑꯃꯗꯤ ꯉꯛꯄ ꯐꯥꯎꯈꯤ꯫
ꯗꯣꯛꯇꯔ ꯑꯗꯨꯅ ꯖꯤꯟꯗ ꯃꯃꯥꯡꯗꯁꯨ ꯁꯨꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯂꯩꯔꯦ, ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯃꯦꯟ ꯁꯦꯛꯁ ꯑꯣꯔꯒꯥꯟ ꯑꯁꯤ ꯄꯥꯡꯈꯠꯅꯕꯒꯤꯗꯃꯛ ꯔꯤꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ, ꯃꯔꯝ ꯑꯗꯨꯅ ꯁꯔꯖꯔꯤ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯖꯤꯟ ꯑꯗꯨꯅ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥ ꯑꯣꯜꯂꯅꯤ ꯈꯜꯂꯨꯕꯗ ꯀꯞꯂꯗꯨꯅ ꯗꯣꯛꯇꯔꯗ ꯍꯥꯏꯔꯛꯈꯤ꯫ ꯗꯣꯛꯇꯔ, ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯐꯥꯒꯤ ꯇꯧꯕꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯃꯔꯝ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯊꯣꯛꯀꯅꯤ, ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯁꯥꯡꯅ ꯍꯤꯡꯕ ꯌꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯖꯤꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯗꯨꯅ ꯌꯦꯡꯖꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯅꯔꯁ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯃꯤꯡ ꯊꯣꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯖꯤꯟꯅ ꯑꯩ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯤꯟ ꯊꯣꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯖꯣꯟꯅ ꯕꯥꯔꯀꯤꯞꯇ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯍꯞꯇꯥ 2ꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯥꯔꯀꯤꯞꯅ ꯉꯛꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯖꯣꯟꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯅꯁꯔꯤ ꯔꯨꯝꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯖꯤꯟ ꯑꯗꯨ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯔꯖꯔꯤ ꯇꯧꯈꯤ꯫ ꯁꯔꯖꯔꯤ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯤꯟꯒꯤ ꯚꯣꯀꯦꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯄꯥꯒꯨꯝ ꯆꯥꯎꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯤꯡꯖꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯊꯟꯇ ꯌꯦꯡꯖꯩ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯄꯥ ꯄꯨꯡꯑꯣꯟ ꯑꯣꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯆꯕ ꯐꯥꯎꯖꯈꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯖꯣꯟꯅ ꯕꯥꯔꯀꯤꯞ ꯑꯗꯨꯗ ꯂꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯗꯣꯛꯇꯔꯒꯤ ꯄ꯭ꯔꯣꯒꯅꯣꯁꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯍꯥꯛ ꯐꯨꯜꯂꯤ ꯐꯔꯇꯥꯏꯜ ꯃꯦꯜ ꯁ꯭ꯄꯦꯁꯤꯃꯦꯟ ꯑꯣꯏꯔꯦ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥ ꯑꯣꯟꯖꯔꯕꯁꯨ ꯅꯨꯄꯥ ꯑꯃꯒꯨꯝ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯑꯗꯨꯗꯤ ꯆꯞ ꯆꯥꯅ ꯌꯥꯎꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯕꯥꯔꯀꯤꯞꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯍꯥꯏꯗꯨꯅ ꯋꯤꯁ ꯇꯧꯈꯤ꯫ ꯖꯣꯟꯅ ꯕꯥꯔꯀꯤꯞꯇ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯨꯄꯥ ꯑꯃꯒꯤ ꯁꯥꯖꯠ ꯆꯠꯄꯗꯤ ꯆꯞ ꯆꯥꯅ ꯈꯪꯈꯤꯗꯦ, ꯑꯗꯨꯅ ꯑꯩ ꯀꯔꯝꯅ ꯗ꯭ꯔꯦꯁ ꯁꯦꯠꯀꯅꯤ, ꯀꯃꯥꯏꯅ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯇꯝꯖꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯅꯨꯄꯤꯒꯤ ꯕꯥꯠꯔꯨꯝꯗ ꯑꯣꯟꯅ ꯇꯩꯅꯅ ꯆꯪꯂꯨꯕ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯖꯔꯛꯈꯤ, ꯑꯩ ꯀꯝꯗꯧꯅ ꯀꯥꯔ ꯊꯧꯒꯅꯤ, ꯀꯝꯗꯧꯅ ꯀꯔꯕꯥꯔ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯗꯦ, ꯑꯗꯨꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯜꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄꯗ ꯃꯍꯥꯛ ꯃꯇꯤꯛ ꯆꯞ ꯆꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯈꯤ꯫ ꯖꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ, ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯅꯝꯗꯨꯅ ꯁ꯭ꯄꯦꯁ ꯀ꯭ꯔꯣꯞ ꯑꯗꯨꯗ ꯑꯃꯨꯛ ꯊꯕꯛ ꯇꯧꯕ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯖꯣꯟꯒꯤ ꯔꯦꯀꯣꯔꯗ ꯄꯨꯝꯕ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯄꯦꯁ ꯀ꯭ꯔꯣꯞ ꯑꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯖꯤꯀꯦꯜ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗꯤ ꯄꯨꯡꯑꯣꯟ ꯑꯣꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯀꯥꯏꯅꯊꯪꯗ ꯃꯍꯥꯛꯄꯨ ꯁ꯭ꯄꯦꯁ ꯀ꯭ꯔꯣꯞ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯖꯤꯟꯗꯒꯤ ꯖꯣꯟ ꯑꯣꯟꯗꯨꯅ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯖꯤꯟ ꯀꯧꯔꯝꯕ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯖꯣꯟ ꯍꯥꯏꯗꯨꯅ ꯊꯣꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯥꯏꯞꯔꯥꯏꯇꯔ ꯑꯃ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯟꯅ ꯏꯕ ꯍꯧꯔꯛꯈꯤ꯫ ꯋꯥꯔꯤꯗꯨꯒꯤ ꯃꯃꯤꯡ ꯀꯟꯐꯦꯁꯟꯁ ꯑꯣꯐ ꯑꯟꯃꯦꯔꯤꯗ ꯃꯥꯗꯔ ꯍꯥꯏꯗꯨꯅ ꯃꯤꯡꯊꯣꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯗꯨ ꯕꯥꯔꯀꯤꯞꯅ ꯊꯠꯂꯗꯨꯅ ꯍꯪꯂꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯍꯜꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯂꯦꯞꯍꯜꯂꯛꯂꯕꯗꯤ ꯅꯪ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯏ ꯍꯥꯏꯗꯨꯅ ꯖꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯖꯣꯟꯅ ꯃꯇꯧ ꯀꯔꯝꯅ ꯅꯪꯗꯤ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯕꯥꯔꯀꯤꯞꯅ ꯍꯥꯏꯔꯛꯏ, ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯦꯀꯣꯔꯗ, ꯑꯣꯔꯐꯥꯟꯒꯤ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯔꯦꯀꯣꯔꯗ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯖꯣꯟꯅ ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯥꯔꯀꯤꯞꯅ ꯖꯣꯟꯒꯤ ꯑꯣꯔꯐꯥꯟꯒꯤ ꯀꯤꯌꯔꯇꯦꯀꯔ ꯕꯦꯠ ꯐꯦꯗ꯭ꯔꯦꯁꯀꯤ ꯃꯃꯤꯡ ꯄꯜꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯌꯥꯝꯅ ꯈꯪꯅ ꯄꯜꯂꯛꯄ ꯑꯗꯨꯗ ꯖꯣꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯟꯅ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯄꯨꯂꯤꯁꯔꯥ? ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯍꯟ ꯏꯟꯅꯗꯨꯅ ꯑꯩꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯃꯤꯑꯣꯏꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯕꯥꯔꯀꯤꯞꯅ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯎꯠꯀꯅꯤ ꯍꯥꯏꯔꯗꯨꯅ ꯒꯥꯔꯦꯟꯇꯤ ꯇꯧꯈꯤ꯫ ꯃꯗꯨꯗ ꯖꯣꯟꯅ ꯃꯍꯥꯛ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯖꯣꯟꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯕꯨ ꯏꯊꯧ ꯊꯧꯁꯥꯗꯕꯤꯗ ꯕꯥꯔꯀꯤꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯠꯀꯅꯤ꯫ ꯖꯣꯟꯅ, ꯑꯩꯉꯣꯟꯗ ꯒꯦꯝ ꯁꯥꯟꯅꯔꯛꯀꯅꯨ꯫ ꯃꯗꯨꯗ ꯕꯥꯔꯀꯤꯞꯅ, ꯔꯣꯕꯥꯁꯇꯟꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯧꯒꯅꯤ, ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯖꯣꯟꯅ ꯉꯛꯂꯗꯨꯅ, ꯅꯪꯁꯨ ꯔꯣꯕꯥꯁꯇꯟꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ꯭ꯔꯥ? ꯕꯥꯔꯀꯤꯞꯅ, ꯍꯣꯏ ꯇꯧꯃꯤꯟꯅꯩ,
ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯖꯣꯟꯗ ꯕꯥꯔꯀꯤꯞꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯥꯔꯀꯤꯞꯀꯤ ꯊꯕꯛ ꯇꯧꯕꯒꯤ ꯕ꯭ꯔꯦꯛ ꯇꯥꯏꯃꯤꯡ ꯑꯣꯏꯔꯗꯨꯅ ꯖꯦꯔꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯕꯥꯔꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯗꯨꯅ ꯖꯣꯟꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯛ ꯇꯧꯁꯤꯟꯈꯤꯕ ꯑꯗꯨꯗ ꯖꯣꯟꯅ ꯕꯥꯔꯀꯤꯞꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯤꯇꯪꯗꯤ ꯈꯟꯖꯥꯟꯅꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯕꯥꯔꯀꯤꯞꯅ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯥꯏꯝ ꯃꯦꯁꯤꯟ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯖꯣꯟꯗꯤ ꯇꯥꯏꯝ ꯃꯦꯁꯤꯟꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤꯅ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯎꯔꯒ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯣꯏꯅ ꯍꯪꯂꯛꯈꯤ꯫ ꯕꯥꯔꯀꯤꯞꯅ ꯇꯥꯏꯝ ꯃꯦꯁꯤꯟ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 3, 1963ꯗ ꯑꯦꯗꯖꯁ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯖꯣꯟꯗꯤ ꯑꯗꯨꯝ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯕꯥꯔꯀꯤꯞꯅ ꯖꯣꯟꯒꯤ ꯑꯅꯣꯞ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯝ ꯃꯦꯁꯤꯟ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯄꯥꯁꯀꯤ ꯃꯇꯝ 1963 3 ꯑꯦꯄ꯭ꯔꯤꯜꯒꯤ ꯃꯇꯝꯗ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯥ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯀꯥ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯄꯤꯕꯒꯨꯝ ꯄꯣꯠ ꯆꯩ ꯀꯥꯏꯕꯅꯆꯤꯡꯕ ꯑꯣꯏꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯃꯒꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯨꯡꯂꯤꯕ ꯃꯐꯝ ꯑꯁꯤ ꯀ꯭ꯂꯤꯞꯂꯦꯟꯅꯤ, ꯖꯣꯟꯅ ꯅꯨꯄꯤ ꯑꯣꯏꯔꯤꯉꯩ ꯖꯤꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯥꯎꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ꯫ ꯖꯣꯟꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯕꯥꯔꯀꯤꯞꯅ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ, ꯄꯥꯈꯠꯀꯅꯨ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯄꯥꯁꯀꯤ ꯃꯇꯝꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯁꯥꯅ ꯆꯤꯡꯅꯖꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯂꯥꯡ ꯑꯗꯨꯗ ꯃꯄꯥꯟꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯖꯈꯤ꯫ ꯖꯣꯟꯅ ꯔꯣꯕꯥꯁꯇꯟꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ? ꯕꯥꯔꯀꯤꯞꯅ ꯔꯣꯕꯥꯁꯇꯟꯗꯤ 1995ꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕ꯭ꯌꯨꯔꯣ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯍꯧꯔꯦ ꯍꯥꯏꯔꯒ ꯕꯥꯔꯀꯤꯞꯅ ꯖꯣꯟꯗ ꯄꯩꯁꯥ ꯕꯟꯗꯜ ꯑꯃ ꯄꯤꯔꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤꯒꯤ ꯇꯦꯝꯄꯣꯔꯦꯜ ꯑꯦꯖꯦꯟꯠ 11ꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯈꯤ꯫ ꯕꯥꯔꯀꯤꯞ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯗꯨ ꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯖꯣꯟꯗ ꯅꯣꯡꯃꯩ ꯑꯃꯗꯨ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩ ꯐꯤꯖꯦꯜ ꯕꯣꯝꯕꯔꯕꯨ ꯁꯁꯄꯦꯛ ꯂꯩ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯗꯨꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯖꯣꯟꯗꯤ ꯐꯤꯖꯦꯜ ꯕꯣꯝꯕꯔꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯍꯥꯛꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯣꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯕꯥꯔꯀꯤꯞꯅ ꯍꯥꯏꯔꯛꯏ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ 1963ꯒꯤ ꯃꯇꯝꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯕ꯭ꯂꯣꯛ 5 ꯆꯠꯂꯒ ꯀ꯭ꯂꯤꯐꯂꯦꯟ ꯀꯣꯂꯦꯖ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯖꯣꯟꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯥꯁꯀꯤ ꯃꯇꯝ ꯑꯗꯨ ꯑꯃꯨꯛ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯒꯤꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯕꯥꯔꯀꯤꯞꯅ ꯌꯥꯒꯅꯤ꯫ ꯃꯗꯨꯗ ꯖꯣꯟꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯄꯥꯁ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤನ್ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯥꯔꯀꯤꯞꯅ ꯑꯩꯒꯤꯗꯤ ꯃꯤꯁꯟꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯊꯩꯗꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪ ꯅꯨꯄꯥ ꯑꯗꯨꯕు ꯎꯅꯔꯨꯔꯣ ꯑꯗꯨꯒ ꯃꯍꯥꯛ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯁꯤꯟ ꯑꯁꯤꯗ ꯎꯠꯂꯤꯕ ꯑꯁꯤ ꯉꯁꯥꯏ ꯖꯣꯟꯅ ꯕꯥꯔꯀꯤꯞꯇ ꯋꯥꯔꯤ ꯂꯤꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯖꯤꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯍꯦꯛ ꯍꯦꯛ ꯁ꯭ꯀꯨꯜ ꯇꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯎꯠꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯤꯟꯅ ꯊꯦꯡꯅꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯖꯣꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯖꯤꯟꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯁꯨꯇꯤ ꯊꯥꯅꯕꯒꯤꯗꯃꯛ ꯔꯤꯡ ꯑꯗꯨ ꯈꯤꯡꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯖꯤꯟ ꯑꯗꯨ ꯇꯍꯥ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃꯗ ꯊꯦꯡꯖꯤꯟꯈꯤ꯫ ꯖꯤꯟꯅ ꯊꯦꯡꯖꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯖꯣꯟꯗꯅꯤ, ꯑꯗꯨꯕꯨ ꯖꯣꯟꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯉꯣꯟꯗ ꯊꯦꯡꯖꯜꯂꯛꯏ ꯍꯥꯏꯕꯗꯨ ꯊꯧꯁꯥꯗꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯖꯤꯟꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯖꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯕꯨ ꯖꯣꯟꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗ ꯂꯥꯛꯇꯕꯗꯨꯗ ꯅꯪ ꯀꯩꯗꯧꯔꯒꯦ, ꯅꯔꯚꯁ ꯆꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯖꯣꯟꯅ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝ ꯖꯤꯟ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛ ꯖꯤꯟꯕꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯈꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯖꯤꯟ ꯑꯗꯨꯕꯨ ꯃꯁꯥꯅꯤ ꯍꯥꯏꯕ ꯈꯪꯖꯈꯤ꯫ ꯖꯤꯟꯅꯗꯤ ꯖꯣꯟꯕꯨ ꯎꯕ ꯃꯇꯝꯗ ꯉꯥꯎꯖꯈꯤ꯫ ꯖꯣꯟꯅꯗꯤ ꯖꯤꯟ ꯑꯁꯤꯕꯨ ꯃꯁꯥꯃꯛ ꯑꯣꯏꯖꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯇꯧꯈꯤ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯏꯪꯅ ꯃꯦꯡꯅ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯍꯩꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕꯗ ꯖꯤꯟꯅ ꯖꯣꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯖꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯖꯕ ꯐꯥꯎꯔꯛꯈꯤ꯫ ꯖꯣꯟ ꯑꯃꯗꯤ ꯖꯤꯟ ꯑꯗꯨ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯕꯥꯔꯀꯤꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯁꯟꯒꯤꯗꯃꯛ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ 1970ꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯕꯥꯔꯀꯤꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯁꯟ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯉꯁꯥꯏ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯑꯣꯏꯈꯤꯕ ꯁꯤꯟ ꯑꯗꯨꯗꯅꯤ꯫ ꯕꯥꯔꯀꯤꯞ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯁꯠꯇꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯆꯪꯂꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯕꯥꯔꯀꯤꯞ ꯑꯗꯨ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗꯒꯤ
mahak tamna sangjalaki aduga bomb fit tawriba nupa adunasu kanaguma mi ama lae haibagi sanin phangbadagi onthoraki matang aduda barkip amadi bomb fit tawramliba nupa ani dugi marakta nungmai kapnaki ngaihak kapnarabagi tungda bomb fit tawba nupa adu lotkhre madudagi barkip aduna mikup nahum singna lona tapna tapna changlaktuna bomber adubu thirai bomb fit tawramliba nupa aduna lumduna leiraga barkip aduda chongchanduna nungmai namlaki aduga barkip amadi bomb fit tawramliba ani dugi marakta aduki matik kanna phunaki adubu mamai thangda nupa aduna barkip adubu phubadagi gyan mangki bomb fit tawramliba nupa aduna barkip ki nongmai adubu paisallaga mahagi bomb fit tawkhamda amuk changki barkip na gyan tarakpa matamda kanagumba mioi khara nongmai kapnabagi makhon taki mahakna nongmai kapnaba makhon tariba du tamna changjinki adubu tanja aduda bomb ama pokhaibagi amuk tarakhi adudagi mahak khongai thungna bomb pokhaiba maduda sangsinki mahakna bomb pokhaipham madu yawba matamda kanagumba masak khangdaba mioi ama mamaida maina chaktuna phara phara onduna khangduna leirami aduga maisa khangliba nupa aduna time machine amubu lamna bakanna honarami aduga mahakna changjinduna time machine adubu nupa aduda pibiki aduga nupa aduna time machine adugi matengna amuk mahak mafam adudagi mangki barkipna bomb pokhaiphamdudagi pokhaikhibagi timer machet ama khulami mayam ningsingbiu ngasai mamangi ahanba sinda bomb diffuse tawba lakpa nupa amaga bomb fit tawramba nupa amaga anigi marakta nungmai kapna khibagi makhon aduni mahakna mikap tholakpaga nungmai kapna bagi makhon tariba adu aduga ngahaki matungda bomb pokhaikhibagi makhon tariba dusu phasinda bomb diffuse tawdoriba nupa aduna bomb adu lokthokuna container manungda hapchillaga bomb pokhaikhiba adugi makholni barkipna bomb pokhaibagi makhon takriba adu aduga mahakna bomb pokhaifam aduda changlakpa matamda kanaguma masak khangdaba nupa ama maina chaktuna phara phara onduna pot ama lamduna leiramkhriba adu ngasai mamangi sinda bomb diffuse tawgadoriba nupa adu mamai maina chaktuna kariguma posak ama lamduna leikhiba adugi matangduni barkip aduna mahakna khulliba transmitter adubu pairaduna time machine gi matengna 1964 da amuk chatkhi tashengbadi mahakna zone thamlamliba matam aduna 1963 ni mahakna hauji amuk chaliba asina 1963 की चाही अमगी मतुंग 1964 दनी असुमना बारकिप अदु 1964 की मतमदा लाक्तुना महाकी काम द चंगलखी अदुगा महाकी ngasai फुनरबगी असोपन तौबा ममाय ममित अदुबु ताथोकलबा मतुंगदा अनौबा ड्रेस अमा मु खोंगतोकलमी अदुगा महाकी मिशन बु थारिबा रोबासन की मनाक्ता चटकी अदुगा ममांगी सिंदा फिजल बोमरना बोम पोखाइखिबदगी महाकना खुलौबा टाइमर मचेत अदुबु रोबासन अदुदा पीरी ट्रांसमीटर अदुबु लौरदुना रोबासन बारकिपता हंगलखी नाहक अखोइना थारिबा मिशन अदुगी पैरामीटर दगी खरा हेंतोक हेंजिंगना चटलिबा करिगिनो हाइदुना हंगलखी बारकिपना खुमलखी नखोइना पीबा मिशन अदुगी पैरामीटर दगी अमुक खक्तनी अइना इलीगली चोंगदुना चटलिबा अदुगी पनिशमेंट अदुबु अइना हराउना याजगनी हाइदुना रोबासन दा हाइरमे रोबासन बारकिपता हाइरई अखोइना नंगोंदा सिनरिबा मिशन अदुबु माइ पाकना पांगथोकलो अखोइ नंगोंदा थाजाबा थामी हाइरमनगा चटखरे असुमना बारकिप अदु महाकी तौबम थोकम मथौ अदु मथंग मथंग तौबा होरक्लमे बारकिप अदु हॉस्पिटल अमदा चंगलक्तुना हॉस्पिटल अदुगी नर्सरी रूम लैरिबा जिन्ना पोक्चबा मचा अदुबु तुमिना लौथोक्तुना पुथोरकी अदुगा 1945 की मतमदा अमुक पास चलदुना अंगांग अदुबु ऑर्फान होम अमगी थोंजिनदा तुमिना थमजिलंखी मतंग असिदा ताबिरिबा मयामना कोक ngawdanabagidamak wafam amata thamjaramge ngasai mamangi sinda jonna barkipta mahaki punsi wari likhiba matamda 1945 की मतमदा मसाक खंगदब नुपा अमखना महाकु हॉस्पिटल अमगी नर्सरी रूम दगी हुरांदुना ऑर्फान होम अमगी गेट थमजिलमी हाइखिबा अंगांग अदुनी अदुगा अंगांग अदुबु हुरालिबा मसाक खंगदब नुपा अदुना बारकिप मसामक ओइरमखी फिल्म असिगी मतंग असिदा यामना ngakpa amadi kok hena ngawribagi maramdi jin hariba nupi masa asi 1964 da pokpani aduga barkip hariba nupa asina future dagi laktuna 1964 da pokpa jinbu amuk chahi kungi mamangda haibadi pass ki matam 1945 da chatuna jinbu orphano homamagi thongjinda thamjalubani wari makha chatharakpada barkip masamagna city of cleveland hariba orphan home aduda phone tawsinduna jin kobi nupi macha ama nakoi gi orphan home gi thongjinda duda lehorabani haiduna phone tawraga pau pikhibani asumna pau piramlaba matungda car amagi manungda changduna amuk ngasai 1963 haibadi John bu thamnliba matam aduda amuk John bu lauba chatki
नुमिदांगी मतमनी जोन अमदी जिन अदु बेंच अमदा फमिन्नदुना नुंसी नुंसीबा वारी कया सामिन्नरदुना फमदुना लेमिन्नरी मखोय अनिना फमदुना लैरिबा अदु बारकिपना उरम्मी जोननसु बारकिप अदुबु लैबा उबदगी जिनदा महाकना हायरम्मी नंग ngaktang sida phamamu ai nangi nanakta amuk lake हायरमलगा बारकिप की मनाक तमना चटखी जिन अदु जोनबु अमुक लाकपा ngaiduna mahak बेंच अदुदा वखन नुंगाइना फमदुना लैजहोई ngasai barkip na piramba nongmai adu joan satok aduna barkip ki manak tamna sangjilai aduga hairei nangna aibu trick tawi hairuduna nongmai na kap ke tawi maduda barkip na yamna lemna nangi apambani haiduna hairaki joan na ai mahaku thadokuna chatpunga moi haiduna hairei barkip na nupi macha adubu kanano haiba nang masa khanglaba natra aduga nangna samaksu kanano haiba masa khangjaramlani aduna khoi hanagi matam aduda amuk chatlasi haiduna hairami jonna jin hairiba nupi macha asi masamakni haiba khangjarabasu mahak jin budi aduki matik nungsirami maram aduna ai mahaku nungsi mahaku thadoktuna chatpa ngamloi haiduna hanjin hanjin barkip ta hairami barkip na jon da hairai nangna chamam nariba pumnamak Mr. Robertson na pumnamak nangonda takpirakani maram aduna mahakki manakta chatlasi lao hairami matam maduda jonna jinbu phana nungsijarabasu masamakni khangjarabanina mahak jinbu thadoklamduna chatpa taki maram aduna jon amadi barkip adu Robertson ni manakta amuk chatkhre adubu jin adudi jonbu amuk lakhini khanna mahak ningaidana ngaiduna lehowi jonbu jinna phana ngaijarabasu jondi mahak mafam adubu thadoktuna future da chakhrabanina mahak lakpa haibadu lekhidre mamangi sinda jonna barkip ta wari liba matamda mahak thengnaramba nupa aduna mahaku thadokuna chatkibadagi amuk hana lakhidre haiduna tamkiba adu matam khara jin amadi jon adu nungsibagi ipakta tilamba maramna jin adu pregnant oihobagi maram adu oiribani asumna barkip amadi jon adu August ki 1985 ki matamda bureau headquarter da Robertson ni manakta lakhi matang adu da jon adu wabna taptarami barkip na jon da hairei nang kari suwaru ranu aikhoi gi yum yorabani haiduna hairami matang aduda bureau adugi staff ani tholaktuna jon bu mateng panglami aduga mokhoi ani da barkip na hairei jon asi chahi kunithoi jongkharaga laklibani maram aduna mahaku phajana yengsanbiu hairami haibadi mokhoina lakhiba matam adu 1963 dagini aduga haujik thungliba matam masina 1985 ki matam dani jon gi masa adu waman khibana phamung amada tumduna leiri aduga mahaki manakta Robertson amadi barkip adu leptuna Johnny maram da wari kaya sanaduna lerami Robertson na barkip ta mahakna khulakhiba timer machet adubu envelope amada hanjinduna pirai aduga hairei nangi mission adu section na chatlu hairamlaga mahak chatki barkip na matam pumbada mahakna mission chatluruba matungda future present past ki matam khangnanabagi damak mahak tape amada mahaki voice record matam pumbada tawrami haiba record tawriba tape adubu John hiuliba adugi manakta thamlamduna mahaki mission gi damak 1975 ki matamda amuk chatkirami Robertson na pirakliba envelope adu barkip na hangtoktuna mathang yenglami serol adu da hairiba wafamdi mahakna khulakhiba timer dugi process order adu trace tau haina Robertson na irami haibadi timer adugi leikibagi khongul adu liu hairami aduga wash and dry laundromat koba fi subam dukan amada masak khangdaba nupa ama phambagi photo amasu yaurami barkip na cherol adu paruba matamda mangonda haifam khangdaba gyan tadaba amasu phaujarami aduga mahaki doctor na amadi Robertson na matam pumbada nahak kokki leina amasu leire haiduna haigiba sing adu su ningjangduna mahak wakhan munna khanuna leirami aduga nakal amaromdana ngasai barkip na John na sinaramba tape record adubu John na taba matamda mahaksu adugi matik chamamnaba ama phaujakhi aduga mangonda su Robertson na mahaki mission gi damak time machine ama sinaduna mahak mission chatnanabagi damak sem saduna leiri aduga matang asida su barkip na time ama lowduna mahaki punsi wari ama kanna namli John gi punsi wari namgi badugumna chap manana barkip na su namlai aduga story ki title adu su chap manarami haibadi unmarried mother gi matangda mahak su namlami novel adu bu iba loiraba matungda novel adu gi writer adu bu barkip masana jin haina iraki aduga ngahak wakhan khallabagi matungda jin adu bu kakthalaga amu John haina iraki matang asida hangma yariba wafamdi John na ikiba mahaki punsi wari aduga chap manana barkip na su iri aduga barkip na ijarabasu mahakna writer adugi maming adu John haina karigi tharibano haibasini asumna barkip adu mahaki haukraba punsi wari kaya ningsingladuna
ꯃꯍꯥꯛꯀꯤ ꯃꯤꯁꯟꯒꯤꯗꯃꯛ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯔꯣꯕꯥꯔꯠꯁꯟꯅ ꯄꯤꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯌꯥꯎꯔꯛꯈꯤꯕ ꯐꯣꯇꯣ ꯍꯥꯏꯕꯗꯤ ꯋꯥꯁ ꯑꯦꯟ ꯗ꯭ꯔꯥꯏ ꯂꯣꯟꯗ꯭ꯔꯣꯃꯦꯠ ꯍꯥꯏꯕ ꯐꯤ ꯁꯨꯐꯝꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯟꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯕꯥꯔꯀꯦꯞꯅ ꯐꯤ ꯁꯨꯐꯝ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯐꯤꯖꯦꯜ ꯕꯣꯝꯕꯔ ꯑꯗꯨꯕꯨ ꯃꯦꯒꯥꯖꯤꯟ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯤꯖꯦꯜ ꯕꯣꯝꯕꯔꯅ ꯄꯥꯔꯤꯕ ꯃꯦꯒꯥꯖꯤꯟ ꯑꯗꯨ ꯃꯃꯥꯡꯗ ꯖꯣꯟꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯄꯥꯈꯤꯕ ꯃꯦꯒꯥꯖꯤꯟ ꯇ꯭ꯔꯨ ꯀꯟꯐꯦꯁꯟ ꯍꯥꯏꯔꯤꯕ ꯃꯦꯒꯥꯖꯤꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯕꯥꯔꯀꯦꯞꯅ ꯅꯣꯡꯃꯩ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯀꯥꯞꯅꯕꯒꯤꯗꯃꯛ ꯐꯤꯖꯦꯜ ꯕꯣꯝꯕꯔ ꯂꯩꯔꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯐꯤꯖꯦꯜ ꯕꯣꯝꯕꯔ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯑꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯕꯥꯔꯀꯦꯞꯅ ꯐꯤꯖꯦꯜ ꯕꯣꯝꯕꯔ ꯑꯗꯨꯒꯤ ꯁꯛꯇꯝ ꯎꯕꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯖꯦꯜ ꯕꯣꯝꯕꯔꯒꯤ ꯁꯛꯇꯝ ꯑꯁꯤ ꯕꯥꯔꯀꯦꯞꯀꯤ ꯁꯛꯇꯝꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯍꯥꯏꯕꯗꯤ ꯕꯥꯔꯀꯦꯞꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯣꯏꯔꯛꯀꯗꯕ ꯁꯛꯐꯝ ꯑꯗꯨꯅꯤ ꯐꯤꯖꯦꯜ ꯕꯣꯝꯕꯔꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤ꯫ ꯕꯥꯔꯀꯦꯞꯅ ꯌꯥꯝꯅ ꯉꯛꯅ ꯐꯤꯖꯦꯜ ꯕꯣꯝꯕꯔꯗ "ꯅꯪ ꯐꯤꯖꯦꯜ ꯕꯣꯝꯕꯔꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯤꯖꯦꯜ ꯕꯣꯝꯕꯔ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯅꯈꯣꯏꯅ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯃꯤꯡ ꯑꯗꯨꯅꯤ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯔꯀꯦꯞꯅ "ꯅꯪ ꯃꯤ ꯍꯥꯠꯄꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯐꯤꯖꯦꯜ ꯕꯣꯝꯕꯔꯅ "ꯑꯩꯗꯤ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ, ꯑꯩꯗꯤ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯅꯤ" ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤꯕꯁꯤꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯊꯪ ꯃꯊꯪ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯕꯥꯔꯀꯦꯞꯇ ꯎꯠꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯥꯔꯀꯦꯞꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯇꯤ ꯏꯆꯝ ꯆꯝꯖꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯕꯨ ꯍꯥꯠꯄ ꯃꯤꯁꯛ ꯑꯃꯅꯤ" ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯤꯖꯦꯜ ꯕꯣꯝꯕꯔꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯨꯡꯁꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯠꯇꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛ ꯔꯣꯕꯥꯔꯠꯁꯟꯒꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯅꯪ ꯑꯩꯕు ꯊꯥꯖꯧ" ꯍꯥꯏꯗꯨꯅ ꯐꯤꯖꯦꯜ ꯕꯣꯝꯕꯔꯅ ꯕꯥꯔꯀꯦꯞꯇ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯐꯤꯖꯦꯜ ꯕꯣꯝꯕꯔꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯅꯪꯅ ꯀꯥꯞꯂꯕꯗꯤ ꯅꯪꯅ ꯑꯩ ꯑꯃꯨꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯀꯅꯨ, ꯑꯩꯕꯨ ꯅꯨꯡꯁꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯥꯔꯀꯦꯞꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯃꯤꯑꯣꯏ 19,000 ꯍꯦꯟꯅ ꯍꯥꯠꯀꯗꯕ ꯋꯥꯠꯂꯤ꯫ ꯑꯩꯅ ꯃꯈꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯀꯟꯕ ꯄꯥꯝꯃꯤ꯫ ꯑꯩ ꯅꯪꯒꯨꯝꯕ ꯐꯠꯇꯕ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯕ ꯄꯥꯝꯗꯦ" ꯍꯥꯏꯔꯗꯨꯅ ꯃꯁꯥꯃꯛꯅ ꯃꯁꯥꯃꯛꯀꯤ ꯐ꯭ꯌꯨꯆꯔꯗ ꯑꯣꯏꯔꯛꯀꯗꯕ ꯐꯤꯖꯦꯜ ꯕꯣꯝꯕꯔ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯃꯔꯤ ꯍꯥꯏꯕꯗꯤ ꯖꯤꯟ, ꯖꯣꯟ, ꯕꯥꯔꯀꯦꯞ ꯑꯃꯗꯤ ꯐꯤꯖꯦꯜ ꯕꯣꯝꯕꯔ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯝꯗꯒꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯕꯣꯝ ꯐꯤꯠ ꯇꯧꯕ ꯂꯥꯛꯈꯤꯕ ꯑꯗꯨ ꯐꯤꯖꯦꯜ ꯕꯣꯝꯕꯔꯅꯤ꯫ ꯑꯗꯨꯒ ꯕꯣꯝ ꯑꯗꯨꯕꯨ ꯗꯤꯐ꯭ꯌꯨꯁ ꯇꯧꯕ ꯂꯥꯛꯈꯤꯕ ꯑꯗꯨꯅ ꯖꯣꯟꯅꯤ꯫ ꯑꯗꯨꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯑꯗꯨꯒ ꯕꯣꯝ ꯄꯣꯈꯥꯏꯕꯗꯒꯤ ꯃꯃꯥꯏ ꯃꯩꯅ ꯆꯥꯛꯇꯨꯅ ꯇꯥꯔꯤꯕ ꯖꯣꯟ ꯑꯗꯨꯕꯨ ꯃꯁꯥꯃꯛ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯍꯥꯏꯕꯗꯤ ꯕꯥꯔꯀꯦꯞ ꯂꯥꯛꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯇꯦꯡ ꯄꯥꯡꯖꯈꯤꯕꯅꯤ꯫ ꯖꯤꯟꯅ ꯅꯨꯡꯁꯤꯅꯔꯤꯕ ꯖꯣꯟ ꯑꯗꯨꯁꯨ ꯃꯁꯥꯃꯛꯅꯤ꯫ ꯍꯥꯏꯕꯗꯤ ꯖꯣꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯖꯤꯟꯅ ꯁꯔꯖꯔꯤ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯣꯜꯂꯛꯈꯤꯕ ꯁꯛꯇꯝ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯪꯖꯈꯤꯕ ꯃꯆꯥꯅꯨꯄꯤ ꯖꯤꯟ ꯑꯗꯨꯁꯨ ꯕꯥꯔꯀꯦꯞ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯨꯔꯥꯟꯖꯗꯨꯅ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯗ ꯊꯤꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯥꯎꯔꯛꯇꯨꯅ ꯖꯤꯟ ꯑꯣꯏꯔꯛꯏ, ꯖꯤꯟꯗꯒꯤ ꯖꯣꯟ, ꯖꯣꯟꯗꯒꯤ ꯕꯥꯔꯀꯦꯞ, ꯑꯗꯨꯒ ꯕꯥꯔꯀꯦꯞꯇꯒꯤ ꯐꯤꯖꯦꯜ ꯕꯣꯝꯕꯔ ꯑꯁꯨꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯑꯁꯨꯝꯅ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯂꯣꯏꯁꯤꯟꯐꯝ ꯂꯩꯇꯅ ꯂꯨꯞ ꯑꯃꯗ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯕ ꯐꯤꯂꯝ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯀꯔꯝꯕ ꯐꯤꯂꯝꯁꯤꯡ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯞꯄꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯑꯩꯍꯥꯛꯅ ꯊꯥꯒꯠꯆꯔꯛꯄ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗ ꯐꯪꯕꯤꯅꯕꯒꯤꯗꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯌꯨ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯆꯦꯅꯦꯜꯅ ꯕꯤꯗꯥꯏ ꯄꯤꯖꯔꯤ꯫